ngasi ahan boina the nomadic creation saidiba page asigi post amakh lokhotcharaga miyamda lanthokjagi kangbai da CRPF na ZRA kuki militants mari khulai ga kona na fare hairi nakal amaromdana Surchandra Jodoka semboi mitai na thamlakpagi matung ina ngarang numidang pung 9:40 gi mamangda UTBH ke ZBH gi lalauba mari farba matungda kuki nupi singna amuk pung 13 gi minute kun gi mamangda laukthokpa ngamle hairi haiba post amakak chap manana thamlakle makhatana Surchandra Jodoka semboi mitai hairiba PSS gi live title amakak miyamda thamjage aise Kerala dagini haina laukthora upai leite miramda tangjarubagi oirazala iramdamgi mamingsi karam kandabu palaktuino khangdre miramgi mamingda national refi karaklibasi course oiraklibasi phanadi kuire haiba wafam phongdorakli maka satharakpada AT gi luching purel krongamba khuman gi page tagi post amani khak lokotcharaga miyamda khudol tamjage purup ayamba watana famlai bijan lai chahi manga natraga tara matung si tausi si taugani haiba ngamli aikhoi maitai na mama individual gi bijan di lainai adubu maitai apunbagi bijan laite chahi manga tokhro hayeng aikhoi maitai kai tausige haiba ngamde apunbagi tanafam laite one voice oiba ngamde masi mayam sigi khalaga AT lakhibani haiba wafam luching purel asina phongdokle luching purel asigi makhata tharakpada noibani na saikhaibani noibani na singjilu haira adi punna sengadaba aduda ainatte manani natte manani na anidu amana amada taisinaba duda kanana sekhairino na mayamda chamamna hanba aduni hauzik tawrisi haiba wafam thamli makha satharakpada Robin Mangang khoirakphangi page tagi post am khalokotcharaga miyamna thamjage thabak supam nompham leitre thauri yalaga siragi haidana tawba dudagi FB da uraktana nungaitadana sekmaida imanabada kanna haina biraga nongmagi lupa chanipan phangale tha kharadi paisa phajana tanjare chaba thakpa free da loina tawbire mina pharoina phatradi upai leite ngasi tarpon gi usok katkani relief camp tu da chatlugi hairambani mathibong warakpa ngamdadana drug kapsilaga hauzik Jenims ta audit chatlaga leire haisibu kanan nungsidoino ingonda karimata kanabasu nattaba wanarba singsigi mateng khajiktasu pangjaradi khanna aisi migidi yamnadi mateng tawbani suktau tawningdre nupa adu sigisu sigrasanu sidrasu amuk hana sekmaida lakpadi yararoi haiba wafam phongdorakli makha satharakpada hiyai khomba news hariba PSSigi post karkhak miyam thamjage Kangpokpi district ki manung chana leiba harau thelamadi lambung da security gi apunba combine team amana thibu humbagi thabak sathabada khulai paiba singa lotchendana thalamba oigene chingnaba 2.5 meters sangba local made improvised projectile launcher pompi ama 1.5 kg lumba bom taraga mathoi amadi kapthokraba maru tara phagatpa ngamle hairi makhatana Churachandpur district ki manung chana leiba Swangdai village da security gi apunba combine team amana thibu humbagi thabak sathabada khulai paiba singa lotchendana thalamba oigene chingnaba 9mm pistol ama single barrel gun ama Myanmar currency lising taruka chani kaya BP jacket ama camouflage khungau ama ga loinana camouflage sat ama phagat pangamle hairi makhatana Thawbal district ki manung chana leiba Salam Patong village ta security gi apunba combine team amana thibu humbagi thabak satabada khulai paiba singna lotchendana thalamba oigini chingnaba IED ama phagat pangamle hairi makhatana law and order gi phibam kupna yengsilaba matung Bharat Chakana wangnongpok lamdam oiriba Nagaland state ki district nipan amadi Arunachal Pradesh state ki district ahumda makhatana Armed Forces Special Power Act amana thamjinkre aspa thamjinkraba Nagaland ki district nipan adudi Dimapur Newland Chumok Dima Mon Kefir Noklak Fek amadi Pirenni hairi Arunachal Pradesh ki oina Tirap Sanglang amadi Nongding district ta makhatana Armed Forces Special Power Act thamjinkre haina pawsina makhatari haiba wafam thamlakle makha satharakpada aroiboina post ama kakalokhachage ngahak ki oiba aningba wafam security advisor Kuladip Singhna phongdorokpana micham praja miyam chamamnaba ama puale haina coordinating committee on Manipur integrity kokomi gi coordinator Somendra Thoksomna phongdokhre wafam asi ngasi lamphel leiba lup asigi office ta pawmi singha unabada phongdokhibani mahakna makha taradano hai Bharat Chakana tharakhiba security advisor masagi mathau masak khangdaba maongda ngahak ki aningba wafam nganglakpa asi yamna lebak thibani ningthina train tawraba kuki militant chamapal lom Myanmar dagi Manipur da sangsin kri haiba wafam adu chumle makhoi bu mayok nanaba akan ba section tharang lokhatle haina
नुमित खरनी ममांगदा फोंदोखिबा मतुंग ngarang amuk kuki militant sing sangsin kibagi khudam changdam phangdi haina phongdorokpa wafam asida makhoisu yauna lautuna bagi thoksil chatharabra haibasi miyamna singnadaba ngamde ngangningba ngangliba security advisor ki mathakta manipur lengaknasu miyeng changpham thokpada nattana mahakpu sindokpada manipur lengakna chapchaba thodang lopam thoi micham praja sing ki mathakta drone bombing amadi rocket bomb phawba sizinaduna landaraklaba phawba Manipur की security advisor amadi DGP na action amata lokhattana leiriba asi kari karamba hidden agenda leibano haina phongdokhibaga loinana asfa lokthokhtuna leiriba Manipur ki mafam singda Bharat Chakana asfa thamjilakpa tarabadi Bharat ki citizen ama oina logdabani haina kokomina logani amadi achauba iho ama lakani haibasi Bharat Chakana khangjinba phai haina su phongdokhi haiba pham thamlaga ngasigidi matang saida loishinjare